Mapham khangdana mangkhraba Avinash Maibam amasung Ningthoujam Anthony gi Leekhun Ngasi Phaobagi manungda Khanglaba Yai Haina Manipuri DGP Rajiv Singh na Thajaba Pirakle Haina RPI Athawale National Secretary Maheshwar Thounaojam na phongdorakli tongan bahiram kya gi matangda Maheshwar Thounaojam na Manipuri DGP ga unaruraba matungda Maheshwar Thounaojam na wafam ase phongdokladuna hai Avinash amasung Anthony Mapham khangdana Mangkhiba thodok aduda chenaba miyoi ani fare amade Makatana Tibo Humbagi Tabak Chathari Haina, DGP na Thajaba Pirakle, Manipura Angang kya irai laina Phaduna, Lolai Tabalibak Amagum Uhaliba Amadi, Chatharagliba terrorist ki Tawong Singh asi Athubada Loishinaba Honabiyo, Ima Evil Singh Laksilaga Irangasi Phagadaba Nate, Bicham Miyam Tamchina Haliba terrorist Singh, Marufangna Tag Thokpana Lamdamasi, Tangdulai Taba Punsiroda Hanjulagpa Ngamgani Haiba Wafam, DGP ki Mapham da Thamlam ki Haina Mangna Phongdoki. DGP changma matamda DGP na angang anidugi Leekhun sida tasena khoigi mahapu phabani haina chingnaba mioi ani phare aduga chapchaba information angang dugi maramda evening gi manung da bogdi khangba yai haibagi pot ama thambe si law and order situation se khoigi phatre haibagi pot ama si Manipur da 6 months henjal abane adubu law and order mokoi sing do phara kandane khoi law and order situation phare haibase adula khangdori bani ima event sing da control tawraga law and order situation phagadam natte tasengna phare Hagadabadi no may pari basing se makoidagi akoy terrorist activities tawriba mapanday changa iba kuki kangu sing sina landarak liba nukti gi landarak iba sing makoidagi no may se mulakanda akoy gi pise oiduri bani aduna makoy sati riba sing se hana phabiro phara matungda santi compulsory matomda automatically laadabane Ngasi mahagna DGP ga unaba aduda Avinash amasung Anthony Mangkhibagi matangda kupna khanakhibaga loinana Linthoi ngambi amasung Hemanjit ki hakchang hauzik fauba phangba ngamdaba ngaleiba amasung chingkhai nganba hatpeda chenaba myoi sing masak khanglaba su ngasi fauba fadaba amadi ngasi maikai kyadagi nauna kuki kulai paiba singna nongmai kapsinduna landarakliba kyashigi matangda DGP ga kupna khanakhi hairi